Gari huralakpa BDF na nanthokre amana jail da thajinkre. Mamang thagi kuntragi numidang pung tara makhairom taba matamda BT Road paringda police na frisking checking tawbada gari huran bani haiba BDF personnel ama gari macha tongduna nanthokduna chenkhraga huralakpa gari aduga konana phauba kaikhu mayai laikai dage MD Ali Saha chahi kuntraga nipan apokpa laikhidraba MD Latipu CJM Imphal West na jail da thajinkre. City Police Station na lokhalakpa FIR amaga mari lainana BT Road paringda police na lambigi achat awok sing check tawkhibani. Thogdok aduda Rup Mahal tengtagi gari macha ani tongduna lakhiba miyoi ani singnabadagi frisking checking tawkhibani. Loinana bike thoba Imphal East District ke reserve line da mathok tawba BDF personnel ni haiba kaikhu makha laikai dagi MD Azar apokpa Azizurna thogdok aduda nanthoktuna chenkhibani. Dayo gari macha thorokhiba miyoi adubu makhatana frisking checking tawba matamda matik chaba che sangsing puthoroktabana huralakpa gari oiramgani haina singnabadagi MD Ali Sahabu police na faduna wahang pahong sing chathakhi. Wahang pahong aduga mari lainana police na accused asibu district magistrate ta police custody remand lauraba matung ngasi judicial custody remand prayer gidamak CJM Imphal West ta accused asibu puthorokhi. Accused asigi counsel leitabana judicial custody remand prayer adubu objection tawrakte. Maram aduna police na nirakhiba remand prayer adubu CJM Imphal West na taraba matung MD Ali Sahabu judicial custody remand dagi jail da thajinkre. Nagorno-Karabakh ta Middle East ki militant lising ani hena lanthengnari. Armenia amadi Azerbaijan ki marakta Nagorno-Karabakh ki wathok ka mari lainana lal soknariba sida Middle East ki fighter lising anirom saruk yari haina Russian Foreign Minister Sergey Lavrov na phongdokre. Russia ki Foreign Minister Sergey Lavrov na pikiba statement amada hairibade hojik lal soknariba party singna amana amada nauna attack chatharak I haina maral sinari. Nagorno-Karabakh ki conflict asi internationalization tawnaba honarakhiba asi nungaitaba poe. Middle East da lairiba militant singna lal asida yauksilakle. Aikhoina foreign players singda Middle East ki militant singbo Nagorno-Karabakh ki conflict asida thazilaktanabagi wafam khangalle. Hojik conflict zone asida Middle East ki fighter lising anirom hena yauksilakle. Russian President Vladimir Putin nasu isu asi mamang sayolda pukhalakhibaga loinana Turkey ki President Recep Tayyip Erdogan da phone tawduna wari sanakhrabani. Panba yabadi Turkey ki President Recep Tayyip Erdogan na Azerbaijan bu lal asida sogatlibani. September ki tang 18 tage inaw-naw na yangthinabagi thawong sing ase satharakhibada miyoi cha kayagi thawai mangkhre. Ing lisinga makachamapan maudra marida lal loisinkraba matungda Azerbaijan ki manung chana lairiba Nagorno-Karabakh ase Armenia na sogatpa ethnic Armenian force na control tawduna lakhrabani. Azerbaijan laibak ase Turkey dagi chawna support phangbaga loinana military ki training piri. Drone amadi sana kapa rocket system ki mateng pibagi thawong sing chathari. Nakal amaromda Armenia ki official singnade Turkey bu lal asida hakthengnana yaure haidibani. Suicide case ka mari lainana Arnab Goswami phakre. Sahi yankhai suraba interior designer ama suicide tawduna sikhibagi matangda ngasi police na Republic TV gi editor in chief Arnab Goswami phare. Mahak na maram oiduna nupa adu sikhibani haibagi maralda mahak phabani haina police official amana phongdokre. Official aduna hai Alibag police na Goswami bu mahaki Mumbai da laiba mayumdagi lokhotkhe. Police na Goswami bu police banda insinkhe amade police na mahaki mayumda mahakbu phukhi haina claim tawkhe. Inglising ani tara ni panda architect ama amasung mahaki apokpa mama Goswami Republic TV na view sing pithok tabagi matangda suicide tawbani haina official aduna maral sikhi. Sahi asigi methada Maharashtra Home Minister Anil Deshmukh na architect Anbe Naiki masanupe Anya Naik na nauna tharakpa wakat amada amuk hana investigation tawragani haina laukthokhe. Deshmukh na hai Atnya na Alibag police ta sirakhiba maral amada makoina Goswami gi channel dagi view sing pithok tabagi matangda investigation tawkhide. Masina maram oiraga Inglising ani tara nipan ge me thada mahaki mapa amasung mabok suicide tawkhibani. Amaromda ngasi Republic TV ge editor in chief Arnab Goswami bu
इखंग खंगौदना फाखिबगी matangda yaningdaba phongdokpaga loinana mahakpu ningthina loinabinaba Maharashtra gi Chief Minister Uddhav Thackeray gi pungning chingchinkhre guilt na thokiba cherol amada Gwaswamy phakre haiba tabada nungaitaba poe suicide case amada mahakna maram oiduna suicide tawduna sikhibani haiba maralda Mumbai da leiba mayumdagi mahak fakhibani haiba tai haina palladuna guilt na hai aikhoina ikhang khangogdana mahakpu phakhiba ase condemn tawi amade ka hena nungaitaba poe Alibag police ki team amana Gwaswamy bu Mumbai da leiba mayumdagi laukhatkibani Lionel Messi haina tanabada wade Barca coach comment hanagi Barcelona coach Kiki Setaina mahak haina tanabada waraba player ama oina Lionel Messi bu phangjaki haina phongdokhi adumakpu mahaki mahut silauba Ronald Koeman ade Argentine forward asida top mari ama leinabage nungaijari haire sahi kuntraga humdoi pharaba Messi na handak season gi damak Spain da amuk leithanaba phirep mamai thangda lawdringaida mahaki contract terminate taunaba mahaki apamadu August thada official notice ama pisinduna khangallaga Barcelona da khusinnakhi Setine di Barcelona na 2019-20 season makut hangallaga loisin khraba matungda mafam lokthokhi aihak Setine hairibadu yaba tawroi adubu aihak magi mat amasung mahakna thengnakhiba awa ana adubudi ikai khumnai haina Koeman na Dynamo Kyiv ka Champions League game sanadringai mangoina na phongdok lamkhe Messi yamna pharaba player amani malemda khwaidagi pharabani aihak mahaki pamjari badu uba phange adubu mahak ase aina haina tanabada wazaraba oiba player amadudi natte coach pumnamak magi mat khenai adubu aigi oinade mahak ase captain ni amasung aina dressing room da amade pitch ta posak singi matungda mahakpu sayol khudingi wari sai masida afaba mari ama leinare Juventus ta ani sinoda mai paktuna Hungary ge Ferencvaros pu manga amada thoiraga Barcelona na point 6 phanglaga group G gi makokta leire thiba khangdana leirakhiba driver C na phangle None district ke manung chanba nungba police station na konba Irang Valley bridge tatpada turel da takhiba truck ki driver thiba khangdana leirakhiba adu ngasi ayuk pung 6 lom tabada kilometer 10 rom takhiba mafamdudagi satharaga irang turel ge Gugailong khun mayadagi asiba hakchang oina phangle haire ngasi ayuk anganbada irang turel gi manakta leiba Gugailong khun ge khunja kharana irang turel da asiba hakchang ama tautharakpa ubadagi khunja singna nungba police station da pau pirakpadagi miyamna khangnarakpane asiba hakchang phangliba mafam aduda nungba police station gi OC Inspector Oinam Premchana lusingba tim amana khonglei thuna laktuna yangsinki police na asiba hakchang adu lokhatlaba matungda ngasi numidang waidam Jennings ki mokta postmortem taunaba purakhi mafam aduda imung manunggi miyoi singna identify tawbadagi khangnarakpane mahak haukhiba November amage ayuk pung 8 lom tabada Irangi Valley Bridge tatpada Dimapur dagi laingoi puduna lakpa truck NL 07A 8937 ama irang turel da takhibadagi thiba khangdana leirakhiba Assam gi Hojai dagi truck driver khamba chahi yankhai ni haire truck adugi handyman Ras Dhamare chahi kun laifam Jan Assam da leibade masa karimta soktana hana phangkhrabane laikhidraba khambagi hakchang hayeng Jennings ki mokta postmortem tawragane aduga irang turel da takhiba laingoi purakpa truck adude ngasi phawba lokhotpa ngamdana leiri haire